ꯂꯥꯟꯅ ꯈꯟꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯕꯗꯒꯤ ꯁꯨꯝ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯍꯥꯟꯕꯗ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯃꯗꯤ ꯇꯥꯕꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯗ ꯏꯍꯥꯟ ꯍꯥꯟꯅ ꯏꯀꯣꯛꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤꯀꯣ ꯑꯩ ꯏꯁꯥꯃꯛ ꯊꯧꯗꯥꯝ ꯕꯣꯏꯂꯦꯝꯕ ꯑꯩ ꯂꯩꯐꯝ ꯇꯧꯕꯨꯜ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯁꯣ ꯑꯩ ꯏꯁꯥꯃꯛ ꯍꯥꯟꯅ ꯒ꯭ꯔꯤꯟ ꯕ꯭ꯔꯤꯒꯦꯗ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯏꯟꯗꯤꯌꯟ ꯔꯦꯗ ꯀ꯭ꯔꯣꯁ ꯁꯣꯁꯥꯏꯇꯤ ꯂꯣꯏꯅ ꯂꯥꯏꯐ ꯁꯦꯚꯔ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯐ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯅ ꯋꯥꯛ ꯇꯧꯔꯒ ꯂꯩꯖꯔꯝꯃꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯩ ꯑꯣꯏꯔꯤꯀꯣ ꯁꯨꯝ ꯂꯥꯏꯐ ꯃꯦꯝꯕꯔ ꯑꯣꯏꯔꯤ ꯑꯗꯣ ꯉꯁꯥꯏ ꯒ꯭ꯔꯦꯖꯨꯌꯦꯁꯟ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯗꯦꯟ ꯑꯩ ꯑꯣꯏꯅꯥꯝꯒꯤ ꯂꯣ ꯀꯣꯂꯦꯖꯇ ꯁ꯭ꯇꯨꯗꯦꯟ ꯑꯃ ꯑꯣꯏꯅ ꯑꯩ ꯇꯝꯃꯒ ꯂꯩꯔꯝꯃꯦ ꯑꯗꯨꯕꯨ ꯑꯩꯁꯤ ꯌꯨꯝꯗ ꯂꯩꯔꯤꯁꯦ ꯏꯆꯦ ꯑꯃꯒ ꯏꯆꯟꯅꯨꯄꯤ ꯑꯃꯒ ꯗꯦꯟ ꯏꯃꯥꯒ ꯑꯩꯈꯣꯏ ꯃꯔꯤꯗꯅꯤ ꯏꯕꯣꯛꯁꯨ ꯂꯩ ꯑꯗꯣ ꯑꯩꯈꯣই ꯂꯩꯃꯤꯟꯅꯔꯤ ꯂꯩꯕꯁꯦ ꯗꯩꯁꯤꯗ ꯑꯩꯁꯨ ꯐꯥꯔꯝ ꯇꯧꯔꯒ ꯌꯨꯝꯗ ꯂꯩꯖꯔꯝꯃꯦ ꯂꯩꯔꯝꯕꯗꯒꯤ ꯃꯇꯝꯒꯤ ꯑꯍꯣꯡꯕ ꯃꯌꯥꯝ ꯂꯥꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯩꯒꯨꯝꯕ ꯊꯕꯛ ꯑꯃꯗꯤ ꯇꯧꯅꯕ ꯍꯣꯠꯅꯒꯦꯅ ꯒ꯭ꯔꯦꯖꯨꯌꯦꯁꯟꯁꯨ ꯂꯣꯏꯁꯤꯜꯂꯛꯄꯅꯤꯅ ꯈꯟꯕꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝꯁꯤꯡꯗ ꯊꯕꯛ ꯊꯤꯕ ꯃꯌꯥꯝ ꯇꯧꯔꯝꯃꯦ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯅꯟ ꯒꯣꯔꯃꯦꯟꯒꯤ ꯃꯌꯥꯝ ꯑꯃ ꯑꯦꯛꯖꯥꯝ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯃꯌꯥꯝ ꯇꯧꯔꯝꯃꯦ ꯁꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯒꯤ ꯖꯔꯅꯤꯁꯤꯗ ꯑꯩꯁꯨ ꯁꯤꯒꯤ ꯕꯤꯖꯤꯅꯦꯁ ꯑꯃꯈꯛ ꯊꯦꯡꯅꯩꯌꯦ ꯏꯃꯥꯟꯅꯕ ꯑꯃꯈꯛꯅ ꯑꯩ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯃꯈꯛꯅ ꯁꯤꯁꯨ ꯁꯤꯌꯔ ꯇꯧꯕꯤꯔꯛꯄꯅꯦ ꯁꯤꯁꯨ ꯑꯩꯅ ꯊꯦꯡꯅꯔꯕꯅꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯕꯤꯖꯤꯅꯦꯁꯁꯤꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯀꯟꯅ ꯑꯥꯔ ꯀꯦ ꯄ꯭ꯔꯗꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯚꯥꯏꯔꯦꯜ ꯑꯃꯈꯛ ꯑꯣꯏꯔꯛꯄ ꯁꯤꯒꯤ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯄꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯋꯥ ꯌꯥꯝꯅꯈꯛ ꯊꯃꯣꯏ ꯁꯦꯡꯅ ꯊꯝꯖꯅꯤꯡꯕ ꯂꯩꯌꯦ ꯑꯗꯨꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣꯁꯤꯁꯨ ꯁꯦꯝꯖꯔꯛꯄꯅꯦ ꯁꯣ ꯍꯧꯔꯛꯄ ꯀꯥꯟꯗ ꯑꯩꯁꯨ ꯁꯤ ꯕꯤꯖꯤꯅꯦꯁꯁꯦ ꯑꯩꯅ ꯁꯤꯗ ꯖꯣꯏꯟ ꯇꯧꯔꯛꯄꯁꯦ 2023 ꯍꯧꯔꯛꯄ ꯖꯅꯋꯥꯔꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯑꯗꯥꯏꯗꯒꯤ ꯑꯩꯁꯨ ꯊꯦꯡꯅꯔꯛꯑꯦ ꯑꯩꯁꯨ ꯆꯞ ꯃꯥꯟꯅꯅ ꯏꯟꯇꯔꯚ꯭ꯌꯨ ꯌꯥꯎꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯁꯦꯂꯦꯛꯁꯟ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯇꯧꯔꯀꯥꯟꯗ ꯑꯩꯁꯨ ꯖꯣꯏꯟ ꯇꯧꯔꯦ ꯑꯩꯒꯤꯁꯨ ꯑꯗꯨꯝ ꯑꯦꯃꯥꯎꯟ ꯑꯗꯨꯝ 1.2 lakhs ꯑꯗꯨꯃꯥꯏꯅ ꯆꯪꯈꯤ ꯍꯧꯔꯛꯄ ꯀꯥꯟꯗ ꯄꯨꯟꯅ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯀꯩꯒꯤ ꯏꯆꯟꯅꯨꯄꯤꯒꯤ ꯇꯧꯕꯅꯦ around 4-5 lakhs ꯃꯨꯛꯇꯤ ꯑꯗꯨꯃꯥꯏꯅ ꯆꯪꯈ꯭ꯔꯦ ꯕꯤꯖꯤꯅꯦꯁꯁꯤꯗ ꯑꯩꯒꯤ ꯑꯣꯏꯅ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯍꯧꯔꯛꯑꯦ ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯉꯩꯗꯗꯤ ꯃꯌꯥꯝ ꯖꯁ ꯃꯌꯥꯝꯁꯨ ꯇꯧꯔꯝꯃꯦ ꯇꯣꯛꯑꯒꯦꯅꯁꯨ ꯃꯌꯥꯝ ꯒꯤꯞ ꯑꯞ ꯇꯧꯒꯦꯅꯁꯨ ꯃꯌꯥꯝ ꯈꯜꯂꯝꯃꯦ ꯁꯣ ꯑꯗꯨ ꯉꯁꯥꯏꯒꯤ ꯂꯥꯟꯅ ꯈꯟꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯕꯗꯒꯤ ꯁꯨꯝ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣ ꯍꯥꯏꯕꯅ ꯁꯨꯝ ꯌꯦꯡꯉꯛꯄꯗ ꯑꯆꯧ ꯑꯁꯥꯡ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯏꯕꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯖꯅ ꯍꯩꯔꯕ ꯑꯗꯒꯤ ꯃꯇꯤꯛ ꯆꯥꯔꯕ ꯃꯤ ꯃꯌꯥꯝꯁꯨ ꯇꯧꯔꯒ ꯁꯨꯝ ꯂꯩꯔꯝꯕꯗꯨꯗ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯣꯏꯅ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯅ ꯁꯤꯗ ꯔꯟ ꯇꯧꯔꯒ ꯂꯩꯁꯤꯅ ꯀꯩ ꯃꯔꯝꯒꯤꯅꯣꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯁꯨ ꯊꯤꯖꯤꯟꯒꯦ ꯑꯗꯒꯤ ꯐꯖꯅ ꯀꯥꯟꯅꯗꯕ ꯑꯣꯏꯇꯥꯔꯗꯤ ꯇꯧꯒꯦꯅ ꯈꯜꯂꯀꯥꯟꯗ ꯁꯤꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯗ ꯖꯣꯏꯟ ꯇꯧꯔꯒ ꯂꯥꯛꯈꯤꯕꯅꯦ ꯍꯧꯖꯤꯛꯃꯛꯁꯨ ꯑꯗꯨꯝ ꯔꯟ ꯇꯧꯔꯒ ꯂꯥꯛꯈꯤꯕꯁꯦ ꯑꯗꯣ ꯇꯣꯉꯥꯟꯕ ꯁꯤꯒꯤ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯁꯦꯁ ꯑꯗꯨꯝ ꯌꯥꯎꯔꯨꯔꯦ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯚꯦꯟꯠꯁꯨ ꯆꯠꯂꯨꯕ ꯀꯥꯟꯗ ꯑꯗꯨꯝ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯕ ꯁꯤꯡꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃꯁꯨ ꯇꯥꯔꯦ ꯗꯦꯟ ꯇꯣꯉꯥꯟꯕ ꯑꯆꯧ ꯑꯁꯥꯡꯅ ꯉꯁꯥꯏꯒꯤ ꯃꯇꯤꯛ ꯆꯥꯔꯕ ꯃꯌꯥꯝ ꯑꯃꯁꯨ ꯃꯣꯏꯁꯨ ꯔꯟ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯔꯤ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯣꯏꯕꯅꯤꯅ ꯁꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯦꯡꯅꯔꯛꯄꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯛꯄꯁꯤꯗ ꯑꯩꯁꯨ ꯀꯥꯟꯅꯒꯅꯤ ꯈꯟꯕꯗꯒꯤ ꯁꯤꯗꯤ ꯑꯐꯕ ꯑꯣꯏꯒꯅꯤꯅ ꯈꯜꯂꯀꯥꯟda ꯁꯤꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯗ ꯔꯟ ꯇꯧꯔꯒ ꯂꯥꯛꯑꯦ ꯄ꯭ꯂꯁ ꯑꯗꯒꯤ ꯁꯨꯝ ꯑꯩꯅ ꯆꯠꯂꯨꯕ ꯈꯣꯠꯂꯨꯕ ꯃꯐꯝꯁꯤꯡꯗꯨꯒꯤ ꯁꯨꯝ ꯑꯩ ꯐꯣꯇꯣ ꯅꯨꯡ ꯑꯗꯨꯝ ꯐꯦꯁꯕꯨꯛꯇ ꯀꯩꯗ ꯏꯟꯁꯇꯥꯗ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯊꯥꯒꯠꯆꯩꯀꯣ ꯅꯨꯡꯉꯥꯏꯕꯒꯤ ꯍꯥꯏꯇꯥꯔꯦ ꯏꯁꯥꯅ ꯁꯨꯝ ꯑꯦꯟꯖꯣꯏ ꯇꯧꯕꯒꯤ ꯑꯗꯨꯝ ꯏꯃꯥꯟꯅꯕꯅ ꯍꯪꯉꯛꯄꯁꯨ ꯌꯥꯎꯋꯦ ꯅꯪ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯣꯠꯂꯤꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨꯝ ꯑꯩ ꯁꯦꯌꯔ ꯇꯧꯋꯦ ꯑꯩꯅ ꯈꯪꯖꯕ ꯑꯥꯏꯗꯤꯌꯥꯗ ꯑꯗꯨꯝ ꯃꯣꯏꯅ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯪꯉꯛꯄꯅꯆꯤꯡꯕ ꯑꯗꯒꯤ ꯁꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯀꯥꯟꯅꯒꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯋꯦ ꯏꯃꯥꯟꯅꯕꯗ ꯀꯩꯗ ꯇꯣꯉꯥꯟꯕ ꯑꯗꯨꯝ ꯈꯪꯕ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯁꯤꯡ ꯑꯗꯒꯤ ꯀꯂꯤꯛꯁ ꯑꯗꯒꯤ ꯁ꯭ꯀꯨꯜꯒꯤ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯃꯌꯥꯝ ꯑꯃꯗꯒꯤ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯋꯦ ꯑꯩꯅ ꯈꯪꯖꯕ ꯅꯣꯂꯦꯖꯇ ꯑꯗꯨꯝ ꯃꯣꯏꯁꯨ ꯀꯩꯅꯣ ꯇꯧꯅꯤꯡꯉꯦ ꯈꯣꯠꯅꯤꯡꯉꯦ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕꯗꯒꯤ ꯅꯣꯏ ꯈꯪꯅꯤꯡꯉꯒꯗꯤ ꯐꯖꯅ ꯑꯗꯨꯝ ꯃꯤꯇꯤꯡ ꯁꯦꯁꯟꯒꯨꯝꯕ ꯑꯗꯨꯝ ꯐꯝꯍꯜꯂꯀꯥꯟꯗ ꯃꯣꯏꯅ ꯌꯥꯎꯅꯤꯡ ꯈꯣꯠꯂꯒ ꯑꯗꯨꯃꯥꯏꯅ ꯌꯥꯅꯕ ꯑꯃ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯊꯕꯛꯁꯦ ꯇꯧꯃꯤꯟꯅꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯌꯥꯎꯕꯗꯨꯗ ꯉꯁꯥꯏꯒꯤ ꯑꯥꯔꯀꯦ ꯄ꯭ꯔꯗꯛꯁꯟꯒꯤ ꯍꯟꯗꯛ ꯊꯣꯛꯂꯛꯏꯕ ꯚꯥꯏꯔꯦꯜ ꯂꯥꯛꯏꯁꯦ ꯁꯤꯗ ꯃꯦꯟ ꯑꯣꯏꯅ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯦ ꯑꯗꯩꯁꯤꯗ ꯑꯩꯒ ꯍꯟꯗꯛ ꯋꯥꯛ ꯇꯧꯃꯤꯟꯅꯔꯛꯈꯤꯕꯁꯦ ꯃꯤꯡꯅ ꯁꯥꯏꯃꯣꯟ ꯀꯕꯨꯏꯀꯣ ꯈꯣꯏꯖꯤꯃꯥꯟꯗꯒꯤ ꯃꯥꯁꯨ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯦ ꯀꯩꯅꯣꯗ ꯊꯦꯡꯅꯔꯛꯈꯤꯕꯅꯦ ꯀꯣꯂꯦꯖ ꯂꯥꯏꯐꯇ ꯊꯕꯛ ꯇꯧꯃꯤꯟꯅꯕꯗ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯁꯨ ꯃꯥꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯒ ꯑꯗꯨꯝ ꯄꯨꯟꯅ ꯀꯥꯟꯅꯃꯤꯟꯅꯅꯤ ꯈꯜꯂꯀꯥꯟꯗ
ꯉꯁꯥꯏꯒꯤ ꯊꯕꯛ ꯁꯨꯃꯥꯏꯅ ꯖꯣꯏꯟ ꯃꯥꯁꯨ ꯇꯧꯃꯤꯟꯅꯔꯛꯈ꯭ꯔꯦ ꯃꯥꯒꯤꯁꯨ ꯄꯩꯁꯥ ꯄꯨꯊꯣꯔꯛꯑꯦ ꯑꯩꯅꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯈꯔꯁꯨ ꯑꯗꯨꯝ ꯄꯥꯡꯕꯤꯔꯦ ꯔꯨꯝꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯦ ꯁꯣ ꯍꯣꯏ ꯃꯥ ꯑꯗꯨꯃꯥꯏꯅ ꯄꯥꯝꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦꯅ ꯑꯗꯥꯏ ꯍꯥꯏꯔꯀꯥꯟꯗ ꯌꯨꯝꯗ ꯊꯣꯛꯑꯒ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯊꯥꯖꯔꯨꯗꯦ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯌꯥꯝ ꯍꯦꯟꯅ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇꯁꯨ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕꯗꯤ ꯌꯥꯝ ꯀꯟꯅꯗꯤ ꯂꯩꯈꯤꯗꯦ ꯑꯗꯣ ꯍꯣꯏ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩ ꯐꯦꯃꯤꯂꯤꯒꯁꯨ ꯃꯥꯒꯁꯨ ꯌꯥꯝ ꯀꯟꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯁꯣꯜቭ ꯇꯧꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯇꯔꯀꯤ ꯄ꯭ꯔꯗꯛꯁꯟꯒꯤ ꯚꯤꯗꯤꯑꯣꯗꯨꯒꯤ ꯃꯇꯥꯡꯗ ꯗꯤꯄꯛ ꯀꯨꯃꯥꯔꯒꯤ ꯃꯇꯥꯡꯗꯁꯨ ꯑꯃꯈꯛ ꯌꯥꯎꯔꯤ ꯑꯩꯅ ꯌꯥꯝ ꯀꯟꯅꯉꯁꯥꯏꯒꯤ ꯄ꯭ꯔꯦꯁꯔ ꯄꯤꯔꯦ ꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯉꯁꯥꯏꯒꯤ ꯁꯤꯗꯒꯤ ꯐꯥꯖꯟ ꯄꯨꯟꯁꯤꯜꯂꯒ ꯊꯝꯃꯦ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯌꯥꯎꯋꯤ ꯑꯗꯨꯒꯨꯝꯕꯗꯗꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯣꯏꯅ ꯂꯩꯔꯝꯃꯤꯁꯦ ꯑꯩꯒꯤ ꯔꯨꯝꯗꯅꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯇꯧꯈꯤꯕ ꯂꯩꯇꯦ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯥꯒꯤꯁꯨ ꯊꯕꯛꯀꯤ ꯄꯩꯁꯥ ꯈꯔꯗꯤ ꯊꯥꯖꯤꯜꯂꯝꯃꯀꯥꯟꯗ ꯉꯁꯥꯏꯒꯤ ꯂꯩꯈꯤꯕꯅꯤ ꯊꯕꯛꯀꯤꯁꯤꯗ ꯄꯩꯁꯥ ꯊꯥꯖꯤꯜꯂꯛꯈꯤꯕ ꯄꯣꯠꯁꯦ ꯑꯩꯒꯤ ꯈꯨꯠꯇ ꯄꯥꯏꯁꯜꯂꯒꯁꯨ ꯂꯩꯇꯦ ꯃꯔꯝꯗꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯍꯥꯏꯕꯈꯛ ꯂꯩꯌꯦ ꯁꯤꯒꯤꯁꯨ ꯑꯣꯏꯅ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯣꯏꯅ ꯊꯥꯔꯛꯄ ꯈꯨꯗꯤꯡꯃꯛ ꯁꯤꯅꯤꯌꯔ ꯁꯔꯁꯤꯡꯒꯤ ꯁꯥꯏꯠꯇ ꯑꯗꯨꯝ ꯑꯞꯗꯦꯠ ꯑꯗꯨꯝ ꯄꯤꯈꯤꯗꯣꯏꯅꯤ ꯑꯗꯨꯝ ꯌꯧꯈꯤꯗꯣꯏꯅꯤ ꯑꯩꯒꯤ ꯁꯥꯏꯠꯇ ꯑꯩꯅ ꯄꯥꯏꯁꯜꯂꯒ ꯂꯩꯇꯦ ꯑꯗꯨꯝ ꯕꯖꯥꯔ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯂꯥꯟꯅ ꯎꯕꯤꯕꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦ ꯑꯩꯉꯣꯟꯗ ꯅꯪꯅ ꯄꯩꯁꯥ ꯆꯥꯕ ꯄꯩꯁꯥ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯇꯧꯋꯦ ꯈꯣꯠꯂꯦ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯑꯗꯣ ꯑꯩ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃꯗꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯂꯩꯇꯦ ꯑꯗꯨ ꯄ꯭ꯔꯨꯐ ꯑꯦꯟ ꯑꯦꯚꯤꯗꯦꯟꯁ ꯑꯗꯨꯒꯤꯁꯨ ꯂꯣꯏ ꯂꯩꯒꯅꯤ ꯑꯩꯅ ꯃꯣꯏꯅ ꯊꯥꯔꯛꯄ ꯄꯩꯁꯥꯁꯤꯡ ꯑꯩꯅ ꯑꯗꯨꯝ ꯊꯥꯈꯤꯕꯒꯤ ꯑꯗꯣ ꯉꯁꯥꯏꯒꯤ ꯗꯤꯄꯛ ꯀꯨꯃꯥꯔꯒꯤ ꯃꯇꯥꯡꯗ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯅ ꯍꯥꯠꯀꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯌꯦꯅ ꯄ꯭ꯔꯦꯁꯔ ꯇꯧꯔꯦ ꯈꯣꯠꯂꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯅ ꯁꯦꯡꯗꯣꯛꯆꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯍꯣꯏ ꯁꯥꯎꯅꯤꯡꯕꯗꯒꯤ ꯏꯕꯥꯅꯤ ꯈꯔꯗꯤ ꯎꯪꯈꯠꯅꯈꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯗꯨꯗꯤ ꯃꯥꯅꯗꯤ ꯚꯤꯗꯤꯑꯣꯗꯨꯗꯤ ꯁꯦꯡꯅꯗꯤ ꯄꯜꯂꯝꯗ꯭ꯔꯦ ꯁꯣ ꯑꯩꯒꯤ ꯀꯥꯗ ꯂꯩꯔꯝꯕ ꯀꯥꯟꯗ ꯅꯨꯃꯤꯠꯇꯣ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯅꯦ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯁꯦ ꯆꯥꯛꯀꯧꯕꯒꯤ ꯆꯠꯈꯤꯕ ꯀꯥꯟꯗ ꯃꯣꯏ ꯔꯨꯝꯗ ꯂꯩꯍꯧꯕꯁꯤꯗ ꯃꯣꯏ ꯌꯨ ꯊꯛꯑꯒ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯀꯥꯁꯤꯗ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯁꯤꯗ ꯃꯄꯥꯟ ꯂꯝꯗ ꯂꯩ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯁꯨ ꯂꯥꯏ ꯇꯤꯟ ꯐꯖꯅ ꯈꯣꯏꯔꯝꯃꯒ ꯅꯨꯡꯇꯤꯒꯤ ꯙꯨꯛ ꯊꯥꯎꯃꯩ ꯊꯥꯔꯒ ꯂꯩꯌꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯥ ꯃꯅꯨꯡꯗ ꯃꯣꯏꯅ ꯌꯨ ꯄꯨꯁꯜꯂꯒ ꯊꯛꯑꯝꯕꯒꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯐꯣꯇꯣ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯁꯨ ꯑꯩꯉꯣꯟꯗ ꯂꯩ ꯍꯧꯖꯤꯛꯁꯦ ꯐꯣꯇꯣ ꯑꯗꯨꯒꯤꯁꯨ ꯑꯗꯨꯝ ꯂꯩ ꯉꯁꯥꯏꯒꯤ ꯄ꯭ꯔꯨꯐ ꯄꯥꯝ ꯇꯥꯔꯒꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯩꯅ ꯄꯨꯁꯜꯂꯒ ꯊꯛꯑꯝꯕꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯐꯃꯨꯡꯗ ꯍꯩꯖꯤꯜꯂꯝꯗꯅ ꯈꯣꯠꯇꯅ ꯇꯧꯕꯗꯒꯤ ꯅꯨꯡꯉꯥꯏ ꯁꯪꯗꯥꯅꯕꯗꯒꯤ ꯈꯤꯇꯪ ꯈꯣꯟ ꯀꯟꯕ ꯉꯥꯡꯅꯈꯤꯕꯗꯤ ꯂꯩ ꯑꯗꯨ ꯍꯣꯏ ꯌꯥꯝ ꯀꯟꯅ ꯑꯗꯨꯗ ꯑꯩꯅ ꯇꯧꯈꯤꯕꯗꯤ ꯅꯠꯇꯦ ꯍꯣꯏ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯉꯁꯥꯏꯒꯤ ꯐꯖꯗꯕ ꯌꯥꯎꯔꯦ ꯇꯧꯔꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯑꯗꯨꯝ ꯁꯣꯏ ꯍꯥꯏꯖꯔꯤꯀꯣ ꯁꯣ ꯗꯦꯟ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣꯗꯨꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯐꯖꯗꯕ ꯑꯃꯨꯛꯀ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯑꯩꯒꯤ ꯃꯔꯨ ꯑꯣꯏꯅ ꯑꯩꯒꯤ ꯇꯧꯕꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯂꯥꯟꯅ ꯎꯕ ꯑꯃꯈꯛ ꯂꯩꯌꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯐꯖꯅ ꯁꯦꯡꯅ ꯍꯥꯏꯖꯅꯤꯡꯉꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗ ꯑꯃꯈꯛ ꯍꯥꯏꯕ ꯇꯥꯔꯦ ꯁꯣ ꯁꯤꯗꯩꯗ ꯑꯩꯅ ꯁꯤꯗ ꯂꯩꯔꯀꯥꯟꯗ ꯅꯨꯄꯤ ꯑꯉꯥꯡ ꯆꯒꯠ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒ ꯂꯩꯃꯤꯟꯅꯔꯒ ꯑꯩꯅ ꯃꯣꯏ ꯃꯌꯥꯝ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡ ꯑꯩꯅ ꯏꯖꯠ ꯃꯥꯡꯍꯟꯕꯒꯤ ꯃꯑꯣꯡꯗ ꯃꯌꯥꯝꯅ ꯂꯥꯟꯅ ꯎꯕ ꯑꯃꯈꯛ ꯂꯩꯌꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯃꯁꯨ ꯑꯩꯅ ꯁꯦꯡꯗꯣꯛꯆꯅꯤꯡꯉꯦ ꯁꯤꯗꯩꯁꯤꯗ ꯂꯩꯔꯤꯁꯦ ꯅꯨꯄꯥꯅ ꯅꯨꯄꯥꯒꯤ ꯀꯥ ꯇꯣꯉꯥꯟꯅ ꯂꯩꯖꯩ ꯅꯨꯄꯤꯅ ꯅꯨꯄꯤꯒꯤ ꯀꯥ ꯇꯣꯉꯥꯟꯅ ꯂꯩꯖꯩ ꯕꯥꯠꯔꯨꯝ ꯇꯣꯏꯂꯦꯠ ꯃꯣꯏ ꯐꯖꯅ ꯑꯦꯇꯦꯁ ꯇꯧ ꯂꯩꯖꯩ ꯑꯗꯨꯒ ꯕꯤꯜꯗꯤꯡ ꯇꯣꯉꯥꯟꯅ ꯂꯣꯏ ꯂꯩꯅꯩ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯒꯤ ꯄꯣꯠ ꯂꯩꯇꯦ ꯍꯣꯏ ꯀꯅꯥꯒꯨꯝꯕ ꯉꯁꯥꯏꯒꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯌꯥꯎꯔꯝꯕ ꯌꯥꯏ ꯃꯇꯩ ꯃꯅꯥꯎ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯒ ꯂꯨꯍꯣꯡ ꯈꯣꯠꯂꯒ ꯂꯩꯔꯕ ꯃꯆꯥꯁꯤꯡ ꯂꯩꯔꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯈꯪꯉꯨꯕꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯆꯥꯛ ꯏꯁꯤꯡ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯕ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯗꯒꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯗ ꯍꯪꯇꯣꯛ ꯍꯪꯖꯤꯟ ꯇꯧꯔꯒ ꯆꯪꯅꯔꯝꯕ ꯌꯥꯏ ꯑꯗꯨ ꯀꯥ ꯑꯃꯗ ꯅꯨꯄꯥ ꯅꯨꯄꯤ ꯄꯨꯟꯅ ꯂꯩꯍꯧꯋꯤ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯍꯧꯋꯤ ꯍꯥꯏꯕꯅꯆꯤꯡꯕꯗꯨꯗꯤ ꯁꯤꯗꯩꯗ ꯇꯁꯦꯡꯅ ꯑꯗꯨꯒꯨꯝꯕꯒꯤ ꯂꯤꯆꯠ ꯇꯧꯕꯗꯤ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝ ꯇꯥꯔꯒꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯨ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕꯁꯤꯡꯁꯤꯒꯤ ꯃꯔꯛꯇꯒꯤꯁꯨ ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯠꯅ ꯀꯥꯡꯂꯣꯟ ꯃꯌꯥꯝ ꯑꯃ ꯂꯩꯌꯦ ꯌꯥꯝ ꯆꯦꯛꯁꯤꯟꯅꯁꯨ ꯂꯩꯌꯦ ꯃꯐꯝꯁꯤꯗ ꯑꯗꯨꯒꯨꯝꯕ ꯑꯃ ꯊꯣꯛꯂꯛ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯛꯀꯅꯤ ꯑꯗꯒꯤ ꯗꯦꯟ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯇꯧꯕꯁꯨ ꯌꯥꯔꯣꯏ ꯃꯐꯝꯁꯤꯗ ꯂꯩꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨꯒꯤ ꯏꯁꯨꯗꯨꯃ ꯂꯩꯔꯛꯄ ꯀꯥꯟꯗ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯇꯁꯦꯡꯅ ꯃꯌꯥꯝꯅ ꯂꯥꯟꯅ ꯈꯜꯂꯤꯕ ꯄꯣꯠꯇꯣ ꯂꯥꯟꯅ ꯈꯜꯍꯟꯖꯅꯤꯡꯗꯦ ꯑꯗꯨ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯀꯀꯥꯅ ꯌꯨꯝꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯌꯨꯝꯒꯤ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯡ ꯇꯝꯃꯦꯟ ꯑꯣꯏꯅ ꯇꯧꯕꯨꯜꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯡꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯂꯥꯟꯅ ꯎꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯇꯧꯕ ꯈꯣꯠꯄꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯔꯤ ꯑꯃꯈꯛꯁꯨ ꯑꯩ ꯇꯥꯔꯦ ꯑꯗ ꯌꯨꯝꯗ ꯍꯧꯖꯤꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯛ ꯊꯣꯛꯑꯦ ꯍꯥꯏꯕꯁꯨ ꯍꯥꯏ ꯌꯨꯝ ꯃꯩ ꯊꯥꯁꯤ ꯑꯗꯨ ꯇꯧꯁꯤ ꯑꯗꯥ ꯇꯧꯁꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯅꯕ ꯈꯔ ꯂꯩ ꯍꯥꯏ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯞꯊꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯇꯧꯔꯤ ꯊꯕꯛꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯆꯨꯝꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯑꯩꯉꯣꯟꯗꯁꯨ ꯈꯤꯇꯪ ꯍꯪꯕꯤꯔꯛꯑꯒ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯁꯨ ꯇꯧꯕꯨꯜꯒꯤ ꯑꯣꯏꯅ ꯄ꯭ꯔꯖꯥ ꯑꯃꯈꯛꯅꯤ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ ꯉꯁꯤꯐꯥꯎꯗ ꯑꯩꯅ ꯇꯧꯕꯨꯜꯗ
ꯉꯁꯥꯏꯒꯤ ꯇꯧꯕꯜꯒꯤ ꯐꯠꯇꯅꯕ ꯇꯧꯕꯜꯒꯤ ꯃꯥꯡꯅꯅꯕ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯇꯧꯔꯝꯕꯁꯨ ꯂꯩꯇꯕ꯭ꯔꯅ ꯈꯜꯂꯦ ꯇꯧꯒꯦꯅꯁꯨ ꯈꯟꯗꯦ ꯇꯨꯡꯗ ꯑꯐꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯀꯦ ꯄꯥꯏꯈꯠꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯕꯨꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯌꯦ ꯑꯗꯨꯅ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯒ ꯁꯥꯎꯔꯤꯕ ꯃꯌꯥꯝꯗꯣ ꯐꯥꯗꯃꯤꯟꯅꯔꯒ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯀꯌꯥꯝ ꯌꯥꯝ ꯆꯨꯝꯃꯕꯅꯣ ꯅꯠꯇ꯭ꯔꯒꯅ ꯀꯌꯥꯝ ꯌꯥꯝ ꯂꯥꯜꯂꯤꯕꯅꯣ ꯇꯁꯦꯡꯅ ꯑꯔꯥꯟꯕ ꯊꯕꯛ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯈꯨꯗꯛꯇ ꯇꯣꯛꯎ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯇꯣꯛꯆꯒꯅꯤ ꯑꯗꯨꯒ ꯆꯨꯝꯕ ꯇꯥꯔꯒꯅ ꯀꯌꯥꯝ ꯌꯥꯝꯅ ꯆꯨꯝꯃꯤꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯃꯌꯥꯝꯅꯁꯨ ꯀꯨꯞꯅ ꯊꯤꯒꯠꯄꯤꯅꯔꯒ ꯇꯁꯦꯡꯅ ꯑꯩꯁꯨ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯃꯄꯨ ꯑꯃ ꯑꯣꯏꯅ ꯊꯕꯛꯁꯤꯗ ꯑꯩꯅ ꯌꯥꯎꯔꯒ ꯑꯩꯅ ꯍꯧꯗꯣꯛꯑꯒ ꯇꯧꯕ ꯅꯠꯇꯦ ꯑꯩꯁꯨ ꯀꯅꯥꯒꯨꯝꯕꯒꯤ ꯃꯈꯥꯗ ꯆꯪꯉꯀꯥꯟꯗ ꯇꯧꯖꯈꯤꯕꯅꯤ then aduga loina manipurgi lengaktaju haiba tare loina arke production gi maikaidasu sidesida tawriba thabak sida kana na main oina let oiraga thabak sida ngasai gi manipur da hawrkibano kamai tawraga start tawraki hai ko se chummi bra lali bra haibana chingba marik chumna ticket piro matungda manipur da makhata na mona tawba yagani natagana yaro haibana chingbu thingba thambani kangde amni kangde tawrakanda ngasai gi marik chumna loisan gi budu maso egi site gi su tasema paame aduga miyamna lana khali budu gi matang da su lana khalan janingde adum aigonda hangjaningba adagi pau phonaningba leitaraga su dum ai number leina so mayam yawarangani adum pau phobiro hangbiro kamai tawbono kari tawribano haiban chingbudu hangbiro aduga leiriba isu thoi bisu gi matang da su adum gyan tana tamna ingna adum loisanminamna ba gidamakta ai site gi su dum singjari si haraka matang ta loisalagi